yamna nungai tabal loina na aina masi aga sauta masi tamjage madudi yamna laibak thibadagi Devendra Pradhan sing adu punsi nonga khre Dr. Pradhan se magi constituency shina Odisha ki Devghar orami 12 trying to masung traum doi suba Lok Sabha ki member oibiram bani mahasi Dr. Pradhan se Transport Department da laibirami aduga Agriculture Department da su laibirami maji high administration da thabak pubirami aduga 33 suba March ki tang 33 2000 kenosida Dr. Pradhan ji je New Delhi da laikhida bani Dr. Pradhan ji na laikhida bada aikoina aikogi thamoi shokna nungai jadaba do phongdokchari masi utpo oina matam kharagi oina khoi tumina leiminasi Om Shanti wahangi matam masi Navin Jindal ji Ikai Kham Nazarba member Thagachari Ikai Kham Nazarba speaker sir Ikai Kham Nazarba minister bo ai Thagachari digital gi pakom bibi bagi dama economic survey singani kun mari kun manga gi matungina masi palli madudi processed oiraba chinjak sing amadi chini sing se masi India ki praja sing gi di yamna khudong thiningai ni masina cancer na chingba fatty liver na chingba laina mayam mama thogalai maramaduna sir chinjak amadi thakna ba poching sida praja mayam amana complain tawnaragli masida thari ba mayek sing sigi matang da aduga praja sing sina khangde madudi makoina chari basi natragna thai basi kari no habse makoina khangde makoina hairi madudi hairi ba chinjak sing makoina chari base masi organic oiba pot tagi puthore ibra natragna inorganic tagi puthore ibra masida chemical mayam yaure trans fat kumba salt kumba mayam yaw banina haksel gi matang da masi haksang gi pharoi honorable sir Indian ek ki makhada tongan ba rule mayam ama lei masina consumer da hak piri bani makoina chari ba poching gi maram da quality amadi information sing ji phangnana bagi dama adubo sigi information sing ji hari ba moina chari ba poching ji da thabidra gadi makoi da phaba oiroi darabani maram aduna aini kai khun nazar minister dagi masi khangjani gi madudi mamang da oigera maning da oigera masi da mayek masing thaba masigi maram da i ba se yahan biu maram aduna habisa thabi ba taragadi makoina chari ba thai ba pot adu dagi makoina darkar lai ba pot ado phangjana bagi dama paw do phangna consumer affairs ki maram da habiba taragadi sir 2019 ki ek ki makhada hana leiramba IND consumer forum sida chatpasi gatana ain orambani adubu lisingani 18 gi semdok sadorok padagi di sigi ek sida semdok sadok pa lae aduga haujik tongan ba thabak mayam ama chawkhala bani aduga koi pre-litigation stage da koi thabak tawrabani national consumer helpline je yamna khudong chaninga ba khulai ama oidori bani praja sing consumer sing na nungaina bagi dama sir ikai khum nazar member na hangbirei ba wang ase masi chinja ki matang dani masi FSSI gi AI gi makhada chang laigada ba poni maramaduna aina pakhum pijaningi ikai khum nazar member yo hang ase e-commerce ki makhada laiba poching se sida makhagi declaration sing je in gada bani website ta iriba pochungi basi maming amadi laifam karai dagi pusalak pano haibado poche pusalai ba kari leibak te pusalak pano haibado su igada bani pot tu ki common name amasung generic name pigada bani apun ba chang kya pusalai haibado igada bani aduga kayam lummi mamal kaya pi
aduga numit kya ni mamang da sinaraga phagani tang amadi tha yaholaga karigumba poche miyo nabana sinabada kai ga daba leiba taragadi masisu ibiga dabani ado FSSI na level jigi mathakta yam phajana inabagi damak haibiri ahan bada poche gi maming vegetarian la non vegetarian la haibigani aduga sagi non vegetarian la vegetarian la so yaudoni aduga date yaudoni aduga maning da igadabasina tongana mu igadaba maram oibna 2019 gi x sida aikoina masida FSSI na FSSI na masi haibi khrabani maram aduna sida semgat kadaba khara leiraga so khoi adum semgat chage ikai khun nazar best speaker sir malem upumba sida refined oraba oil sitsing se yamna sizinari akhoi gi house da khanagi badumaina sit oil sing se haksel gi matang da phatte maram aduna ngasi gi house sida akhoi gi military gi amadi paramilitary gi lanmi sing sina makhoi gi chinjak chaba matamda makhoi gi meal sing piba matamda natragna akhoi gi yum da so akhoi na khangi madudi hariba sigi sit oil je sizinai haibase masi aikoina sumaina sigi phatte haiba poche dum sizinaraga akoina akogi nathaiduna midyang jangdaduna leiba taragadi masi akogi faroi maramaduna aina minister dei khangjeningi madudi sit oil sizinaribase msigi matangda sarkar sina expert committee ma semgat piraga india gi sarkar na sida white paper ma puthok piraga praja sing sina sizinariba mi sing sina refine tawraba sit oil sing se phaina traga phatte haibado consumer rights ki matangda aikogi praja sina khangjenabagi damang pibiyo sir wahang si sang bataragadi aina pigadaba pakhumsu sanghanjage wahang kunni hangnagadori basi maramaduna minister na khangbiraga kitang tenna samlappa mayak marik chubna dum pibiyo sir aina haijaningi madudi consumer affairs tagi na thairaga food safety amasung standard authority of india fasai se food safety amasung standard ki matangda food auditing gi level da magi matungina hairi madudi refined oil se sungdokadaba maru marang sing se mayak sengna ibigadabani thau je hapiba container sigi mathakta aduga loinana hai singlaba expert committee amana 2020 da masi chanhan khrabani transparent oiba poaching maduna mioi bagi haksang da pha loida base masi chada ani dagi hela loida bani haina fasai gi regulation da yauri bani sir aduga masi yam section na channa hali bani akhoi gi fasai na aduga akhoi gi lab na masi yam kanna yam section na check tawri lab mayam ama thamli akhoi na masi check tawna bagi dama akhoi gi kaithien da matik chaga da poaching sida sari bani aduga akhoi masi yam section na insali bani aduga akhoi masi lokpham thokpa thabak sing lokhat li bani akhoi gi praja sing gi khanjaraga aduga lising ani kunithoi gi regulation gi makada akhoi masi phajana channa jari sir ikai khum nazari by speaker sir aigi supplementary question adudi cheese amasung khoa gi matangda maharashtra da leiba dugi matangda ni masida yam complaint mayam ama leire madudi mafam aduda control tawbagi section bagi check leitabana akhoi gi mafam asida chinjak ta podyan yawbagi thawdo ase yam thengnare maram aduna aina sarkar da haijaningi madudi sigi jaga sida test tawnabagi anoba lab khara sagatpiu aigi state sida karigumba mechanism chauba leiba taragadi masi amta haibiu sir sida test tawnabagi khudong chaba se yam neme cheese gumba paneer gumba sumba matang sida ngasi gi matam sida chani ga nifuni thoi lab lei aduga fasaina FSSAI fasaina national level da committee ma semi state level ki commissioner amasu laigani officer amasu laigani district level da 240 dasu laigani aduga 242 suriba lab sing se sida government india gi government na yingshali bani kariguma complaint leiba taragadi consumer helpline da natragana
FSSAI gi portal amasu lay haiba portal sida complaint thabiba yagani aduga sida complaint lakpa matamdadi aikoina yengsengadori bani aduga kariguma social media da complaint su torokba yauragadi aikoina sigi matangda register tawjai aduga sigi matangda yengsannaba inquiry committee ama semi aduga testing si tawi testing si tawraga hariba testing sida chinjak si mi na chabada yagadra yaroidra haibadu yenga matungda darkar lebe action do lawri bani aduga ikai khum nazariba prime minister india gi luching makhada masi aikoina haijakiba dumaina oral health ki matangda amadi fit india gi matangda aikoi mijeng yam kana thamli maram aduna aikoina haibagi haijaki madudi thau sina bagi chang se handasi haina khibani aduga thau sigi matangda pocha khare yauri base masi aikoina yam yengjali bani aikoina nathai banate aduga FSSAI na masida lokhat pam thokpa tabak sing lokhatli aduga hena phagana nabagi dama matam khara changbana maram oraga aikoi matam si changbani aikoina leb anoba sabada matam changi aduga state ki thakta yengba matam dasu open oiba lab sing lay aduga lab sing sina mateng na khoi masi mai pak pangamgani ikai khum nazariba minister ikai khum speaker sir paukum madu house ki table la thamjare ikai khum nazariba speaker sir song mi mateng na aina khangjelingi ikai khum nazariba minister dagi Rajasthan da unit manga lerambani aduga 700 megawatt ki unit am yauri bani adubu electricity watt pana maram orga Rajasthan da India gi lenga asina Rajasthan gi saruk adu hengalan biba yagadra aduga thabak tawriba mi sing mafam aduda aduga pochai sing adu thadok iba phatawdi thado iba mafam sing duda lenga asina sida thijannabagi inquiry committee ama sembi khrabra sida tawriba thabak tawriba mi sing sigi mafam da kari kari akaiba leirabage haibadu thijannaba committee thambibra Rajasthan da uranium je mining tawba hogolakba kanda ekoi gi lebak asida ikai khum nazari speaker sir masi yam maru oiba wahang amani ikai khum nazari member na hangbirakpa masida saruk ahum thoe ahan bada reactor kya leibage haibani Rajasthan da aduga ani subada electricity kya putoke haibani aduga ahum subada thabak suri ba mising sida natra uranium ji tungjen bada kari kari safety measures lokhalabge haibaduni aina honorable member da khangan janingi madudi Rajasthan da reactor mayam ama lei aduga masing khwaidagi yam basi Rajasthan da leiri bani apun bada function tawriba reactor kun manga lei adugi manungda tariat amana Rajasthan da lei amana amaje sijinaramdre adubu hojik yengchanba matamda ikoina sema matamda masi hojik mu yarabani sigakta natana haukiba chahi tara asida ikai khum nazariba prime minister na reactor masing asi magi matena hengat khrabani aduga aikoina nuclear reactor semna nabagi dama aikoina infrastructure semgal labani Tamil Nadu da 2014 da khwaidagi yamba reactor lerambani Maharashtra madi Gujarat ta adubu hojikti aikoina sigi nuclear reactor se Haryana da gi Gaurav da su semgalaka dorabani masi mafam sidagi kilometer cham ga yankai katani lapi basi aduga aikoina itihasik oiba decision warep lawrabani masigi masing sing se henganna bagi dama sigi warep ase si yamna chawthokninga ba warep ni aduga somna chamana ubigani sigi budget asidasu aikoina masi chawthokna ba honaribani nuclear mission nama lauthokhrabani sigi matangda aduga sigi matangda senthang tongan ba kaitharabani aduga masigi maru oiba ani lei sigi budget sina hengal labani sigi matangda hanadi yamna pik percent pham lerambani aduba hojikte hengalle masibu amuk criticize to biri atomic energy ki matangda kaithagada budget ado 13,899 oirambani adubu hojikti 23,000 oirabani ado chawkhalai basi 177% ni cha da chamaga humfutra tare chawkhala bani sigi matang asida masi
ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯄ ꯊꯕꯛꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯏꯕꯅꯤ ꯑꯗꯨꯕꯨ ꯑꯄꯨꯟꯕ ꯒ꯭ꯔꯣꯠꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯕꯖꯦꯠꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕꯤꯒꯅꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯃꯗꯨꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯂꯦꯌꯔꯒꯤꯁꯨ ꯍꯥꯡꯗꯣꯛꯑꯒꯅꯤ ꯑꯗꯨꯒ ꯆꯥꯗ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥꯒꯤ ꯁꯔꯨꯛꯁꯦ ꯁꯤꯒꯤ ꯁꯦꯟꯊꯪ ꯀꯥꯏꯊꯕꯁꯦ ꯁꯔꯀꯥꯔꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯕꯣꯗꯤꯗꯒꯤ ꯑꯣꯏꯍꯟꯒꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ 2013ꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯖꯦꯅꯦꯔꯦꯁꯟ ꯀꯦꯄꯥꯁꯤꯇꯤꯁꯦ 20,480 ꯃꯦꯒꯥꯋꯥꯠ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ 35,333 ꯃꯦꯒꯥꯋꯥꯠꯀꯤ ꯊꯥꯛ ꯑꯣꯏꯔꯕꯅꯤ ꯁꯤꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯏꯕꯁꯤ ꯌꯦꯡꯕꯤꯌꯨ 4,480ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯑꯕꯅꯤ ꯃꯁꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯍꯧꯖꯤꯛꯇꯤ 8,000ꯗꯒꯤ ꯍꯦꯟꯕ ꯃꯦꯒꯥꯋꯥꯠꯁꯦ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯁꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯍꯦꯟꯒꯠꯂꯛꯑꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯇꯨꯡꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯈꯜꯂꯒ ꯋꯥꯔꯦꯞ ꯃꯌꯥꯝ ꯑꯃ ꯂꯧꯔꯕꯅꯤ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗꯨꯗ ꯆꯠꯅꯕ ꯐꯤꯕꯝꯗꯨꯒꯤ ꯃꯇꯨꯡ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜ ꯐꯦꯛꯇꯔꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯋꯥꯌꯔ ꯇꯤꯡꯕ ꯌꯥꯗꯕ ꯃꯐꯝ ꯃꯌꯥꯝ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯦ ꯑꯀꯛꯅꯕ ꯊꯝꯃꯤꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯁꯦꯐꯇꯤꯒꯤ ꯃꯇꯥꯡꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯒꯤ ꯁꯥꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯔꯣꯜ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯀꯟꯁꯇ꯭ꯔꯛꯁꯟꯁꯦ ꯍꯧꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁꯦꯐꯇꯤ ꯈꯣꯡꯊꯥꯡ ꯈꯔ ꯂꯩ ꯃꯗꯨ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯏꯟꯒꯗꯕ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁꯁꯤꯁꯨ ꯍꯟꯗꯅ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯍꯟꯗꯛꯇ ꯑꯩꯈꯣꯏꯅ ꯅꯩꯅꯔꯨꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯑꯗꯨꯗ ꯃꯁꯤ ꯐꯪꯖꯔꯛꯏ ꯃꯗꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯞ ꯃꯥꯟꯅꯕ ꯏꯐꯦꯛ ꯈꯔ ꯎꯕ ꯐꯪꯉꯤ ꯍꯧꯖꯤꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯔꯦꯗꯤꯌꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯃꯁꯤꯡ ꯑꯁꯦ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯑꯦꯚꯔꯦꯖꯇꯣ ꯑꯗꯨꯗꯒꯤ ꯌꯥꯝ ꯍꯟꯊꯩ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯎꯔꯤꯕꯁꯤꯅ ꯃꯁꯤ ꯆꯍꯤ 3ꯗꯒꯤ ꯇꯥꯇꯥ ꯃꯦꯃꯣꯔꯤꯌꯦꯜꯅ ꯄꯥꯏꯈꯠꯂꯛꯄꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯌꯦꯡꯁꯤꯟꯕ ꯃꯣꯅꯤꯇꯔ ꯈꯔ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯕꯅꯤ ꯄ꯭ꯂꯥꯟꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯎꯁ ꯂꯩꯔꯤꯕ ꯄ꯭ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯄꯥꯟꯗ ꯑꯗꯨꯒ ꯃꯁꯤꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯣꯅꯤꯇꯔꯁꯦ ꯃꯣꯕꯥꯏꯜ ꯑꯣꯏꯕꯁꯨ ꯍꯥꯞꯄꯦ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯃꯁꯥꯒꯤ ꯃꯅꯨꯡꯗꯁꯨ ꯌꯦꯡꯖꯕ ꯌꯥꯅꯕꯒꯤꯗꯃꯛ ꯁꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯁꯤꯗ ꯄꯤꯔꯤꯕꯅꯤ ꯁꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯅ ꯔꯦꯗꯤꯌꯦꯁꯟꯁꯦ ꯀꯌꯥꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯌꯦꯡꯍꯜꯂꯤ ꯑꯗꯨꯒ ꯗꯦꯇꯥꯁꯤ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯁꯣꯝꯅ ꯄ꯭ꯂꯥꯟ ꯑꯃꯗ ꯍꯦꯛꯇ ꯃꯁꯤ 30ꯗꯒꯤꯅ 40 ꯐꯥꯎꯕꯒꯤ ꯃꯥꯏꯀ꯭ꯔꯣ ꯂꯦꯚꯦꯜꯗꯒꯤ ꯀꯩꯁꯨ ꯍꯦꯟꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ 2013ꯗꯒꯤ ꯆꯥꯡꯗꯝꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯌꯥꯝꯅ ꯃꯊꯪ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯊꯥꯛꯇ ꯍꯟꯊꯔꯛꯏꯕꯅꯤ ꯌꯥꯝ ꯅꯦꯝꯃꯤ ꯃꯁꯤ ꯌꯥꯝ ꯅꯦꯝꯃꯤ ꯑꯍꯨꯝꯁꯨꯕꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯌꯨꯔꯥꯅꯤꯌꯝ ꯁꯨꯡꯕꯒꯤ ꯃꯇꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯦꯝꯕꯔꯒꯤ ꯋꯥꯍꯪꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯟꯇꯔꯦꯁ ꯂꯩꯖꯩ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯖꯔꯤ ꯑꯗꯨꯒ ꯅꯤꯌꯣꯝ ꯆꯠꯅꯒꯗꯕ ꯃꯌꯥꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯤꯅ ꯌꯨꯔꯥꯅꯤꯌꯝ ꯁꯨꯡꯅꯕꯒꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯃꯁꯤ ꯔꯥꯖꯁꯊꯥꯟꯗ ꯁꯤꯒꯤ ꯃꯥꯏꯀꯩꯗ ꯔꯥꯖꯁꯊꯥꯟꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯂꯤ ꯃꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯤꯅꯤꯁꯇꯔꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯗꯨꯗꯤ ꯕꯥꯂꯨꯖꯤ ꯃꯤꯅꯠ ꯑꯝꯇꯪ ꯍꯥꯏꯕꯤꯈꯣ ꯑꯃꯔꯔꯥꯝꯖꯤ ꯑꯩꯅ ꯁꯣꯝꯗ ꯍꯟꯖꯟ ꯍꯥꯏꯖꯈ꯭ꯔꯕ ꯑꯗꯨꯅꯤ ꯃꯗꯨꯗꯤ ꯍꯟꯗꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯃꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯅꯤ ꯁꯣꯝꯒꯤ ꯃꯤꯡ ꯌꯥꯎꯔꯤꯕꯅꯤ ꯁꯣꯝꯒꯤ ꯃꯤꯡ ꯀꯣꯏꯁꯟ ꯍꯪꯒꯗꯕꯗ ꯌꯥꯎꯔꯤꯕꯅꯤ ꯁꯣꯝꯒꯤ ꯋꯥꯍꯪ ꯑꯗꯨ ꯍꯪꯕꯤꯈ꯭ꯔꯦ ꯁꯣꯝꯒꯤ ꯄ꯭ꯂꯥꯎꯈꯨꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯅ ꯄꯤꯖꯔꯛꯑꯒꯅꯤ ꯍꯧꯖꯤꯛꯁꯨ ꯁꯣꯝꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯒꯗꯤ ꯃꯁꯤ ꯅꯤꯌꯣꯝ ꯆꯨꯝꯗꯦ ꯁꯣꯝ ꯈꯪꯕꯤꯌꯨ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯖꯥꯁꯇꯔ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡ ꯇꯥꯍꯜꯂꯤ
Ani subada Russia, ahum subada Japan da masigi research thijan humjabase khwaidagi technology da mangjan thana chatliba mafam asida makoina scientific ta yumpham oiraga masi chathai Supreme Court na su maduda hai kheba leire mayoi langang na maduda khut thinjanba asiga mari lena nuclear waste sing ase kamaina mafam sana thamgadage hairiba ase masi hangningai wa hangning masiga mari lena minister singsu nuclear waste sing ase mafam sana hontokna bagi damag adugumba khujin thorang do porakpa ude phajana sing thaning oi mongda ikai khomnarba member na pukhalaibo wafam asi aiko ikai khonai matam gi matungina masigi akiba se thengana bagi damag hai khibasu leire masida record ta masigi state asi laikre kono kolamda kalpakama masida safety measure ase aikoina lokale malayamda tungan bu khudong thiba khara di thokhi kunda kalam ase mase aikoigi nongpok thangba maikaida laiba maramna masi 1380 kilometer thamna lai masi sokpa yaba maikaidagi yam lam lai atopana Gujarat amasung Maharashtra da masi nang Karachi makar kauba se masi kilometer samapan phawba lapna lai maduda khudong sa da base thokpa tar basu matam sana khongthang laukhatpa yagani hoi maduda Madras da yumpham oiba adugumba khabar cheba wamana Chennai gi matang da wari sage ai Madras tagini madugi cheba waduna haiki masigi waste material ase masi aikoida SOP leizai hau kiba chahi manga dagi taret paugi manungda masigi waste ase fajana paisa laga thamlaga chahi taret ki matungda masi FR kauba ase meter tara manga ase yamna mamangdagi plan tawam famda masi tawthok laga sahi nifugi manungda thamlaga mase amungana lauthok amung season ke damak masi gi chana patha base laibak apun podam sumaina season chali kundapulam katpakalam masida masi awesing ase paisa na bagi damak ase asum tong na semi aina haizagi bogomna masigi safety gi damak how hangkibo hangda hangkibogumna microsevere kauba masigi threshold se lising amani masi Tamil Nadu dale plan asi masida panjage kota kalamda masigi radiation lising ani gatara mari se 0.081 oiki masi how ki basahi tara dagi modi gi matam dagi masi hantak 0.002 cha da hantakre masi yamna awaba thabangning masi kalbakam dam lising ani ga sumna taramari dam masi radiation asi 23.410 ning masi 15.96 ta handakre masi chauna mang tahan ba ya badagi adukki matik hantan phangame masi Tamil Nadu da lairiba mafam sing asida asumna handan bangam kre janbiduno question adu hangbiyo ahan mamakta da prime minister bu thagat chaba pami aina hangjaning bo hangdi aigi constituency da maduda thabak paikhalibal sing ase
Yangkat pinaba haizari Minister Daina Hangjari Aikoi na masigi thabak ase karam kanda loisan gadage aina hangjaba pami Speaker sir ikai khomnaru member na madu khangbada haraugane na khali maduda reactor chuki project chathariba reactor ase masigi formality khudima clearance na singbasing ase loisan jare Maduda resettlement rehabilitation Maduda laiba mi sing afam Maduda gi afam atop hong tong na bagi damasida nungai taba khara thengnari maram aduna ma akoi bodu lai mi sing adugi pen daba khara lai maram na madugi chief minister du dai khoina wari sari magistrate singa secretary da rank da laiba officer singa Wari sarga mafam madura chalaga makhoi ni yenge makhoi ge adungba pauktaksu pirakpa laikre yam thunamak adu khoi ge thaba se hauragani haina haijake ani suba reactor sipurida chief minister singa wari saraga mayam thunamak wari sabagi matungina maduda ising phangla matung thabagune khan pada ase masigi reactor ase aikhoina reactor ase aduki matik semga sagabage thabaga ase masi khaktana tanna aikhoi ge laibak punbadu su reactor sabagi thaba ase sadum pak sana paikhali house ta madugi pakhum ase thamja khrabani ikai khumnari minister gi khangja pami contractor medical staff kodam lab technician lainga ki e-market press ta porno masigi selection ki committee ase masida candidate khudi magna masida thabak phangna bagi nama maduda khalibe agency operation da ana be enghaliba medical staff amasung emergency care masida hana lairamba khusu kolai sing masida adugumba railway gi staff sing amasung mangwa gi laigado basing ado lehanna bagi damak ningsang sari ikai khomna speaker sir members in hangbiri base aikoi na masid meng tha ahan bagi selection chana patha base hongkre maju jem gi mapandagi e market place ni jem sase sizin bagi maramdi masina maximum transparency ase mi da phangan gani masida tongan ba lainga ki servicing pot license bagi masi transparency lainan bagi damagni aina member ki darkar laiba detail khudima ai pizage matam chana masigi solution ju porana bhona jari minister na hangbi bugna 5.02 lakh mi ase ministry na lising ani ga sumna trangwa tramri trangwa de khan khare maroina andhra pradesh ki masida railway division mari lai Madida dedicated railway board upon Masida Laite, railway hospital singi matangda, minister gang sapami laingagna railway recruit board ase, Mapa Masida Tambiga dra high baza kangba pamzai, Ikai kum nariba speaker railway vacancy Andhra Pradesh ase limited way 283 sanction ase 63 ase Masuda Thabak Paikatli Moraline Mina Siri Aigi constituency Bandipuri ase Masya junction ni Maju Junai hospital Bidis matam dagi lari Madu da sumna gi doctor ani khakta lai Madu su contract ni X-ray machine mathau tawde technical staff nursing staff mapam madu laiti madu the system asa madu chang nai daba ure minister gi khangja pami kar matam da technical staff X-ray machine amasung doctor sing asa pharmacy karam ga thambi gani haibaje khangja pami
Speaker hangbiribo wahang ase Andhra Pradesh ka mari lainai masi aina masigi chap chanaba pau phanga matung dai pau se phanga pizage Srimati Rajkumari Chaudhary Srimati Rup Kumari Chaudhary. Question number Chahungo Hompumari. Laingang na asigumba phirep lau khiba lairi electricity ase lau ubam lam singda laumi adugumba yam khudong sa da mafam da lairi mafam sida electricity ase phangan gani hai masi aikoi akoi bege phibam go loina na maru oiba maram na ikai khon member Chhattisgarh PM Kusum Yojana matang da masigi allocation kaya kai thokpege masida tawkiba chading sing kaya tawkhrabage masi scheme sigi manungda Chhattisgarh da solar pump power plant ase kaya lingkhat khrabano khangja pami minister dagi aina masi masu khangbu pamjai madudi tongan ba triben ki mafam sing ase masigi scheme ase hawdok ka dauribra adugumba scheme ase hawdok ba da khudong sada ba kari leibage khangjaba pami. Sir, hauzik phawbada PM Kusum scheme sigi matangda component ahum lay masida maru oina masida aduge procurement based incentive PBI ase masi fangali sada nipu per unit laumi singda fangali stand alone pam ase cha da kuntra subsidy laumi singda piri maduki mathakta maya ilangang na makhoi gi mateng su pi da maram na component C asida part ani lay saruk ani laijari ahanba component ase CF 1.05 roll per megawatt oiri masi laumi lau pam sing amusung laumi singda power phangangani maduki mata PM Kusum scheme Chhattisgarh da akak na bohangi matung ina ikai khomnarba member da information pizage PM Surya Ghar scheme ase 36,344 application ase ikoina phang kare housing mas installation 234 ase tawgi masida 24 ase thado kare masi component A gi madu kus 30 megawatt ase sanction tawkre component C amasung E ase Chhattisgarh lenga na masigi sahi amadagi tamathau thabak paikhat pa haukre mas thabak ase yam thuna ma hauragani masi mayamge apambagi matung ina chathaba adugumba scheme ni maram aduna state na masigi demand ase tharak patar bade khoi madugi matung ina thabak paikhat kani. Speaker sir I hang na minister dagi khangjaba pami madudi plan ase masida laumina lupa ke age bon ase piga dauribanu amasung mayai langang na bon masida piga da base saruk kayano masigi mayai langang ta sigo mathabaga se yam thuna paikata maramna masi karamna yangkhatage masi khojin thorang se kamaini yangkhat kadage khangjaba pami ahau bachaida PM Kusum asida ahu matamda yamna dima leramde maramaduna thabuksu yamna paikhat kide masigi components gi matungda provision ani aikhoina thamjari maduda state ki mathaka demand yamna lakpa maramna aikhoina masigi pandam khara thami madu 10,000 megawatt se linkhatna bagi dama mase yamna decentralized oiba mongda madu renewable energy power plant aina hai ke bagomna masi cha da ni phu pigani component C ge manungda
agriculture pumpsing asida cha da kunthra asi aikoina yamna singthana ngoi be state sing da cha da yankhai phauga piri sigi matungda 1.605 masigi mathakta aikoina demand kaya marum phangba maramna masida maya lenga leibak kuding su masigi mathakta mathau yamna tauri maram aduna demand asi henkalakpagi maram asina maram aduna maduna makoina adugum nungthingi matamda power phangnabagi dama anadata scheme asisu masigi manungda amani aina members sing da haizari adomadongi kai khumnari balamdam maduda munna engzala matungda laumi singi khalaga dimana se tawbina ba haizari maramdi laumi singna lemna power phangna ba gidamak Speaker sir ikai khomnari ba minister gena khangjawa pami Prime Minister bu ahan maktara thagat chari mahana anadata ase urja data da phangan bibagi tamai masina ikoingonda mai phangan gani masi yamna singta ninga ba experiment ni maduda khodong sada ba hum lei maduda electrical department power ga mari lainaba energy ga mari lainaba ahum subase asu banking na piri ba servicing asini laumi singna bank da satpa matamda makoingonda kamaina officers ndo wari sagadaba makoina tawriba mong mataw sida khudong sadaba kya thana masida VIP gi mawongda makoina khanba se masi khunai asigi yam chothawraba singa se maram asina khudong sa phangde kamaina masi portal ase hangtok laga nungdhin gi matamda aikoina laumi singda kamaina khudong sabase phangan gadaba santokna haibiu Sir aina haiza pame PM kusum scheme gi manungda PM Suri Ghar scheme gi manungda renewable energy asa masida nongma gi workshop na singba singa se pangtoi PM kusum scheme amasu renewable scheme PM Suri Ghar scheme maduda aikoina tungda lakadaba renewable energy se marang kaina kodam bank sing se da senthang pina bagi dama laumi sing da aikoina khongthang kya pakhali aikoina mayolanga ka meeting kaya su pangthoi masumata wasuguna PM kusum scheme se satha bani maduda ama connectivity solar grid na sing asina sing basida khodong sadaba kya thengnari madugi aikoina achaba khudong sadaba sulak thokna bagi dama honari Maharashtra da aikoina modern Maharashtra ase modern Maharashtra linkhatna bagi dama honari laumi singdagi demand yamnak maramna adu demand yamna lakpa state singda aikoina mase ahan bawaina kanna masi chauna hongak pa porna bhana sari ikai khomna ministry khangjabam PM kusum scheme ase Assam asi awangnong pokelam da hau kiba lising ani ga somna trampanda lupa ama phabu hausu ko pibidri masigi scheme siki manungda lising ani ga somna trampanda gi minister da gaina khangjaba pami aikoi punamangna aikoigi lau singuba tunga mahimarom lokpa sida scheme asina aikoi ngoda mat lau singuba gilamda yamna kana phangani hana khanja matamda grid connected power plant ase Assam da masi downgrade thambi khare PM kusum ase mapung phana implement tawbina bagidama Assam da aina khangjaba pa madudi Ministry na Assam ki manungda review tobolebara masigi scheme ase masi yam chawba shino karigi dama oiri banoba se khangjaba pami sir masigi wahang ase Assam ki maram daina haijaba pami masida aina phangniba pawa se table asida thamjakre Siri Sirkan Sinde Tagachai
Speaker Sir, comment BNC aigi side tagi hangba question ni masida subsidy 7.5 power voltage asi masigi matang da ising awaba lady 7.5 ta masi hengat pinana ba haijari Maharashtra da su masi hengat piyo minister na pikiba aduda di comment si asa masing hanthari minister na haiki ba da 35 lakh solar pump approve tawre haina adubu 37,000 masida thabak oina tawkhre asi phawbada adubu masigi lairiba awaba mayok nari lawmi singna sigi matang da mapung phana phanghandabagi ising ado list aduda yawba question dugi matungina hangbina ba haijari kai khumnazarba MP sing 7.5 power pump ase 575 scheme gi manung da lairi lawmi singna madudagi hena capacity lawmi singna pamba oiragadi aikhoina masida subsidy PB Central Financial Assistance gi matungina care pump capacity ase 7.5 tagi hena piribani. Question number 365 Sri Charanji Singh Satni Ikai Kumnazaraba Mantri Matam Lobiyo I the house ki table thamjakram ne madu ke pakom Tada Amarjit Singh. Question number 366 sir. House ki table da thamjarabani Amarjit Singh Ikai Kumnazar speaker sir. Online gaming ase Laiba asi gimiyam asida question direct hangbina ba haijari introduction tawduna matam manghan ganu aikoi gi 50 crore gi mathakta angang ke amrama naha masung simi ke amram hairiba game asida addict tawduna leire masina mi sing ase ta sengna mentally amasung physically makoi ase ta sengna awaba oihalibani masina honorable minister da masigi ge matang da aina question hangjaba pami asigi company sina masida control tawnana bagi dama game betting ge matang da oiro masi singa se thingjin bina ba haijari kana roida ba singa dudi ikai khumna jaraba sir concern minister na hari base yamna thaganinga ni government of India na masigi matang da ikoi na thabak locally masi state government gi masigi matang da makoi gi hak lairi constitution gi law gi matungina maramaduna 335 heading ase government gi oiba tawham thokpa sing ado aikoina initiative laukhatchari masiga loinana government of India na nai sahita gi legal system section 1 and 2 asida masigi matang da protect tawnaba action direction ado yauri aikoina government na karigumba complaint leirabagadi IT gi rule gi matungina 1014 sigo gaming block te aikoina thingkhrabani tagat chari sir aigi maruiba wahang amasung aigi miyeng adudi angang kaya sida sanari bano naha kaya marom adagi simi kaya marom asigi gaming asida sanari bano haibadugi masing ado house da thambina ba haijari sanbidana minister na reply PBO asigi mi masing do nang thiba ngamgadra Dr. Nam Rio Kisan nak senior officer ni kai kumnazar abasar thagachari matamasipi bagi akhoi gangang singasi nong game sana bada edik oirakli makoi na larik laisuda pungning sang bangamdre sabada ba pungning sang bangamde masina government asina masigi lairiba seriousness asa phajana yengsin binana ba haijari masigumba singase aikoina
online gaming sing asidagi mi kayamarom suicide toro sikhibasu yaukhrabani madugi matangda na government asina information leibra aduga legal provision sing matang sana masi thamjila thambina bahaijari state nasu center side nasu ministry of education nasu afaba advising lauraga afaba thabak sing masigi problem masibu solve tawna ba ngalingai da holongna ba gi haijari hauji 1000 gi matakta gaming site leri adu khakta nate aduga complaint aikoina bhartiya saita ge matungina masugi section gi matungina complaint lakpasing ado aikoina action lokachari haga sei kai kono sa sigumba khudong cha pi ba wangang na ba dam minister daina directly wang Tamil Nadu state government na masigi matang da bet singa se thingba yaukre government na kai morally laithok libra masigi daita se online da betting tawriba se government online game se GST phawba hengate tase morally na koina masi support tawriba speaker kai kom nazar speaker Moren ge authority central government da onama minister na question hangbagi daita lete masigi country asina federal structure constitution India na define tawwa adugi matungi na ngak laga salibani mase constitution India na moral authority legal authority sing ato 3 list adugi matungi na masi action sing ato Hariba state government longfam thokpa daita sing list to 334 ge matungina federal stakes do ikai khumna zaraba member na pabina ba haizari masi ge federal structure laiba asi bu ikai khumna na chalhaningi Sri Harishan Mina matam lawiyo Thagatsari honorable speaker sir asigumba wangang nanabagi khutong chaba pibegi dama sigi yamna maru oiba wafam asida aina house ki table da igi wafam adu thamjakhrabani kai khomna zarba question hanglaba matungda na koina sistagi hawgatuna laibadu Laibiga no supplementary question ado ina pihalo edmai torabadi kai kum nazaraba wangang nabe khudong chaba pibek dam yam thagatse speaker na point of order pikrabdi point of order oigaidori bani Rajasthan ki matang da aibu hangnana bagi question pina biyo madudi aina peradida maduda palle madudi penny requisition ki matang da Rajasthan ki pani project ado Asiribad Uttarabad Madhapur hairiba matamda pikhiba budget ado yamde maram aduna na hengat pinana bagi dama haijari masi yamna maru oiba Rajasthan ki project ni adugi dama ufam masida ina masi wafam masi thamlibani ikai khumna zaraba minister hairiba se 156 km ni masida masi 50-50 cost sanction ni BJP gom lengak na sakti da lakwa matamda masigi mapangal tawpham thokwa hena masing yam khalaki aduga 50% asa state na amasung center na makoy na putok libani masi aina masigi pumham thokpa coaching ase puba yabasing do khoi sarkar no pujage supplementary ki thambina bahajari minister na answer pikhi bado state government na aina haijari masi double engine government ni hauji ke oinadi nakoi gi khutta khupnamak lairabani house asida laukthok piyo madugi khudong chaba kyam pi duina do Rajasthan gi miyam na harau jagani double ikai khumna jaraba speaker Rajasthan na soidana maki urani double engine government ni masida aikoina 52 crore
ꯑꯩꯈꯣꯏꯅ ꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛ 9,000 crore ꯑꯩꯈꯣꯏꯅ ꯕꯖꯦꯠ ꯂꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯄꯦꯁ ꯋꯥꯛ ꯑꯁꯦ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯊꯨꯕꯗ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯅꯤ ꯑꯩꯈꯣꯏꯅ 2009ꯗ ꯌꯦꯡꯕ ꯃꯇꯝꯗ 157 ꯀꯤꯂꯣꯃꯤꯇꯔ ꯈꯛꯇꯅꯤ ꯍꯧꯖꯤꯛꯇꯤ 24-23ꯗ ꯃꯣꯗꯤ ꯒꯣꯔꯃꯦꯟꯒꯤ 370 kilometer ꯂꯥꯏꯟ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯍꯦꯟꯒꯠꯅ ꯌꯥꯡꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯌꯣꯀꯦꯂꯥꯝ ꯌꯥꯗꯕꯅ ꯃꯇꯝ ꯂꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯅꯍꯥꯛꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯅ ꯃꯤꯅꯤꯁꯇꯔꯗ ꯀꯣꯏꯁꯟ ꯑꯁꯤ ꯍꯪꯕ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯣꯏꯁꯟꯅꯤ ꯍꯣꯜꯄꯨꯔ ꯇꯨ ꯁꯣꯕꯠꯇꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯁꯦ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯍꯪꯕ ꯄꯥꯝꯃꯤ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯟꯗꯣꯔꯤꯕꯅꯣ ꯑꯅꯤꯁꯨꯕ ꯐꯦꯁꯅ ꯀꯔꯝ ꯀꯥꯟꯗ ꯃꯁꯤꯁꯤꯡ ꯑꯁꯤ ꯂꯣꯏꯗꯣꯔꯤꯕꯅꯣ ꯃꯁꯤ ꯀꯔꯣꯛꯄꯨꯔꯤꯗꯒꯤ ꯒꯪꯒꯥꯄꯨꯔ ꯐꯥꯎꯅꯤ DPR ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯔꯦꯗꯤꯗ ꯂꯩꯕ꯭ꯔꯥ ꯀꯩꯒꯨꯝꯕ DPR ꯁꯤ ꯔꯦꯗꯤꯗ ꯂꯩꯔꯕꯗꯤ ꯇꯦꯟꯗꯔ ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛꯐꯥꯎ ꯄꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯣꯔꯤ ꯑꯗꯨꯗꯁꯨ ꯂꯤꯚꯔ ꯔꯦꯡꯀꯤꯡꯒꯤ ꯀꯔꯤꯁꯨ ꯂꯩꯕ ꯂꯩꯇ꯭ꯔꯤ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯦ ꯑꯩꯅ ꯇꯣꯉꯥꯟꯅ ꯃꯦꯝꯕꯔ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯀꯣꯏꯁꯟ ꯅꯝꯕꯔ 368 ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯟꯇ꯭ꯔꯤ ꯑꯩꯅ ꯇꯦꯕꯜꯗ ꯊꯝꯖꯈ꯭ꯔꯕꯅꯤ ꯅꯍꯥꯛꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯄꯥꯝꯖꯔꯤ ꯃꯒꯥ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯍꯥꯟꯅ ꯕꯥꯜꯃꯤꯀꯤ ꯑꯦꯔꯤꯌꯥꯒꯤ ꯃꯁꯤꯒꯤ ꯁ꯭ꯇꯦꯁꯟꯁꯦ ROB ꯀ꯭ꯔꯣꯁ ꯂꯩꯇꯦ ꯃꯒꯥꯅꯥ ꯁꯥꯏꯠ ट्रेन असिगिसु यामना हारिब मफम असी मार्केट फाउदन चली मतुना मसीसे यामना तंगाई फदना मीसिंगदा अवाबा पीरे ट्रैफिक की मसीगी डायरेक्शन सिदा आइना याम थुना थबक तौरगनी हाइकी वफम सिंग अदुगिदंगदा आइना सोइदनमकी मसीगी इंफॉर्मेशन असे आइना थुना गवर्नमेंट मिनिस्टर द हाइजरगे श्री बनपति प्रताप सिंह नंबर 3669 सर इकाई खुमनजरबा चेयर स्पीकर सर आंसर अदो हाउस की टेबल द थमजखरबनी छत्तीसगढ़ मध्य प्रदेश की मतंग लिस्ट अदो CSR की एक्टिविटीज कई कई तबुना थमखरे आइगे अंगकपदी हेल्थ अमसुंग एजुकेशन स्पोर्ट रूरल डेवलपमेंट असिगी मतंग पल्लबसु तोंगान तोंगान बचहीदा पैसादि पीखरे हाइरिबा थकनब इसिंगी दमक्तदि मफम मसिदा इसिंग थादबा पैसा थादबा लैतरी गवर्नमेंट मसिगी मतंगदा इंस्ट्रक्ट तौबिनबा हाइजरी साउथ ईस्टर्न की सरुकसिंग असिदा हाइदि खुंगंग सिंगदा लैरिबा मियामबु मपांगन कलहनबा याबा करी थबक पाखटपा लैग्रगे हाइबदो अखोइगी मिनिस्टर दे खंगजबा पामी इकाई खुमनजरबा स्पीकर सर चाही असिदा गवर्नमेंट की गाइडलाइन इशू तौखिबगी मतुंग इना ऑर्गेनाइजेशन पुनमका मकोइगी पिरकबा डायरेक्शन की मतुंग इना 40% चादा अखोइना मसिदा काइथोखरे रूरल खुंगंगी तोंगान तोंगानबा चाखत थौरांगी तमा 36% हाइरिबा एरिया सिदा कोइना सिनखरे 123% ना अखोइना मदुगी दमक काइथोखरे हेल्थ सेक्टर एजुकेशन सेक्टर अमसुंग अतोप गवर्नमेंट ऑफ इंडिया ना मतम मतम की मतुंग इना कोरोना की मतम फावदा कंसर्न CSR सिंगना माई सेक्टर की दमकता अकन ममोंगदा गवर्नमेंट ऑफ इंडिया का खुसम नरगा तौकी गवर्नमेंट इंडिया की एजेंटा अनी थमजै CSR के मतंगदा मरुइना हेल्थ एजुकेशन मसी यामना मरु ओइना युमफम ओइरगा गवर्नमेंट असिना थबक SCCS की मखादा थबक सुजरी अदुगी मतुंगिना सैंक्शन तौजबने ड्रिंकिंग थंगनबा इसिंगी मतंगदा आइना क्वेश्चन हंगजखिबनी अदुबो अतोप थबक तौखिबा फबसिंगी मतंग नंगांगा थम लोइखरे CSR फल असे फजना यूटिलाइज तौबा दो यामना नुंगाइजै अदुबो हाइरिबा प्रोजेक्ट सिंग हाउ
300 crore gi ase hairiba magi concern development singi damakta thabiba thambiba gi damakta thoidokna nuaijai adubu assessment matam chana public sing da thambina na haijari masi public sing na masi darka leibani nakoina masi sing asi tawbibra ikai khumna jaba speaker sir 1 crore dagi henba CSR project akoi gi leisai madu gi mathakta akoi gi impacts akoi gi expenditure di koi loisin khre aduga university IIT institution khara di hairiba sing asigi damakta aikoina loisin khre aduga lemhoriba sing gi tender sing ado process ta leiri masigi impact assessment ase akoina loisin laba matungda education da yenglabada angang kya na masigi khudong chaba piribano khungangi da aikoina yengbada welfare kya marom health amasung education da anga oja singi amasung education gi area singda asigi assessment ase chang nai na aikoina lepulaitan tauri government of India na masigi jo thabak sing ase lepulaitana matam matam chana tauri hana thamjage Kavi Kishan ji question number 307 thagat sir nangi ming do kauri bani question list thank you bokti harau question number 370 question answer ado in house ki te bana thamjare thagat sari sir ai gi thamoi dagi ngasi research national research foundation na NRF 2025 na 25 tau ki bagi matang da masi 24 da ko implement tau ki ni masi ki system da India se maleng gi ani ahum su badal ni government of India Modi gi lenga ki makha da 15,000 crore hena masi ki khudong chaba kai thari bani masi da samanaba moong da yohana bagi da lenga asina lepulaitan hona bibagi thagasai kota da Rajasthan da kota gi manakta leiriba singda masigi adug hairiba sing asi mafam ase innovation gi hab oina bai kari thorong pakhap laiba ke masi yamna maru ba question ni onama member na hangki base masigi kai khumna jaba house asi da mana thambiri base yamna itisik oiba decision ni akoina laukiba National Research Foundation akoigi National Research Society America amsung atopa country sing loina akoina thabak asi tawgani aina yamna confidence laina haijari National Research Foundation ase yamna akoigi atopa maong makhan gi matam asige digi hena wangkhatpa akoigi khudong chaba kya phangana bagi damak masigi khutang digi oiribani immunity digi oiro social organization oiro concern organization digi oiro traditional itho amasung high riversing as a punsin naragan national research asigi makha thabak tawna bagi tawre masigi funding concern gi matang da harab da 60-70% resource ase non government de lakpani masigi damakta akoina lairiba sing ase global strategy de infam oiraga akoina tawjabani ayamba leibak singna innovation technology da hujik yang chalibani makoi sing ase government ga amasung atop non government sing khusam naraga tawbani mang na hai kiba aduge matung ina funding gi NR fund amasung innovation fund society engineer gi board ase hanadi lerami haujik ase tugairaga masigi manungda aikoina tongan tongan thamkhre 20,000 RDA gi damak te aikoina thamli masida 50,000 crore asida 14,000 crore government pigani 36,000 crore sina tongan tongan ba grant and fee singdagi private partner singdagi lakadamni punna equity based research tar aikoina yumpham oiraga haubani masigi sustainable start ase mahang nei pan khiba ado yamna dividend sing asiga loinana
ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯒ ꯑꯩꯈꯣꯏꯅ ꯈꯨꯠꯁꯝꯅꯔꯒ ꯆꯠꯂꯤꯕꯅꯤ ꯚꯦꯛꯁꯤꯟꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯇꯤꯒ ꯂꯣꯏꯅꯅ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯁꯤꯡ ꯑꯁꯤ ꯆꯠꯂꯤꯕꯅꯤ ꯃꯁꯤꯒꯤ ꯄꯦꯔꯥꯗꯥꯏꯝꯁꯤꯞꯁꯦ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥꯅ ꯄꯥꯏꯔꯒ ꯍꯦꯜꯊ ꯀꯦꯌꯔ ꯁꯣꯁꯥꯏꯇꯤꯒꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯅꯤ ꯄꯤꯔꯣꯇꯤꯞ ꯍꯦꯜꯊ ꯀꯦꯌꯔꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯊꯣꯡꯉꯤꯕꯅꯤ ꯏꯟꯗꯤꯌꯥꯅ ꯃꯥꯡꯅ ꯍꯥꯏꯈꯤꯕꯗ 350-44 ꯁ꯭ꯇꯥꯔꯠ ꯑꯣꯐ 2014ꯗ ꯂꯩ ꯍꯥꯏꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯑꯗꯨꯗꯤ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯑꯄꯨꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ 1.75 ꯂꯥꯈ ꯑꯣꯏꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯈꯜꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕꯗ ꯂꯩꯔꯕꯅꯤ ꯅꯝꯕꯔ 64 ꯑꯁꯤꯗ 1000ꯗꯒꯤ ꯍꯦꯟꯕ ꯑꯗꯨꯒꯨꯝꯕ ꯔꯦꯠꯀꯤ ꯆꯥꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯐꯪꯕ ꯉꯝꯂꯕꯅꯤ 60%ꯗꯒꯤ ꯍꯦꯟꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟꯁꯤꯡ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯛꯈ꯭ꯔꯒ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯈꯠꯄꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ 2029 ꯐꯥꯎꯕꯗ ꯑꯩꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯑꯣꯡꯗ ꯑꯗꯨꯝ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯔꯥꯖꯁꯊꯥꯟꯒꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯁꯔꯨꯛ ꯌꯥꯕꯁꯦ ꯌꯥꯝ ꯌꯥꯝꯃꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯌꯥꯝꯂꯦ ꯀ꯭ꯋꯦꯁꯟ ꯑꯋꯥꯔꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯥꯏ ꯈꯨꯔꯨꯝꯖꯕ ꯃꯦꯝꯕꯔꯁꯤꯡ ꯑꯩꯍꯥꯛꯅ ꯑꯦꯗꯖꯣꯔꯟꯃꯦꯟ ꯃꯣꯁꯟ ꯑꯃ ꯍꯧꯖꯤꯛ ꯐꯪꯂꯦ ꯃꯦꯝꯕꯔ ꯀꯌꯥꯗꯒꯤ ꯑꯩꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯝꯇ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯣꯏ ꯇꯦꯕꯜꯗ ꯊꯝꯕꯤꯔꯛꯂꯤꯕ ꯆꯦꯁꯤꯡ ꯑꯥꯏꯇꯦꯝ ꯅꯝꯕꯔ 2 ꯗꯥꯛꯇꯔ ꯑꯦꯜ ꯃꯣꯔꯒꯟ ꯀꯥꯏ ꯈꯨꯔꯨꯝꯖꯔꯤꯕ ꯃꯦꯝꯕꯔ ꯁꯥꯔ ꯑꯗꯣꯝꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯩꯅ ꯑꯩꯒꯤ ꯊꯝꯕꯤꯔꯤꯕ ꯆꯦ ꯑꯁꯦ ꯁꯥꯔ ꯅꯝꯕꯔ 2 ꯑꯁꯦ ꯂꯤꯁ ꯑꯣꯐ ꯕꯤꯖꯤꯅꯦꯁꯀꯤ ꯑꯁꯤ ꯃꯁꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯅꯤ ꯑꯥꯏꯇꯦꯝ ꯅꯝꯕꯔ 3 ಶ್ರೀ ದುಬೇಜಿ ꯑꯗꯣꯝꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯩꯍꯥꯛꯅ ꯃꯦꯝꯕꯔꯁꯤꯡ ꯆꯥꯟꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯅꯤꯌꯣꯝꯁꯤꯒꯤ ꯃꯈꯥꯗ ꯆꯠꯀꯗꯕꯅꯤ ꯍꯥꯎꯁꯀꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤ ꯋꯥ ꯉꯥꯡꯕꯤꯔꯤ ꯁ꯭ꯄꯤꯀꯔ ꯑꯗꯣꯝꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯩꯒꯤ ꯃꯤꯡꯒꯤ ꯃꯈꯥꯗ ꯂꯥꯛꯂꯤꯕ ꯁꯦꯜ ꯅꯝꯕꯔ 3ꯒꯤ ꯁꯤꯒꯤ ꯂꯤꯁ ꯑꯣꯐ ꯕꯤꯖꯤꯅꯦꯁꯀꯤ ꯆꯦ ꯑꯩꯅ ꯊꯝꯖꯔꯤ ꯑꯥꯏꯇꯦꯝ ꯅꯝꯕर 4 श्री रवनी सिंह ꯈꯨꯔꯨꯝꯖꯔꯤ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯑꯩꯍꯥꯛꯅ ꯍꯥꯎꯁꯀꯤ ꯇꯦꯕꯜꯗ ꯑꯩꯒꯤ ꯃꯤꯡꯗ ꯂꯥꯛꯂꯤꯕ ꯆꯦ ꯁꯦꯜ ꯅꯝꯕꯔ 4 ꯉꯁꯤꯒꯤ ꯔꯤꯚꯥꯏꯜ ꯂꯤꯁ ꯑꯣꯐ ꯕꯤꯖꯤꯅꯦꯁꯀꯤ ꯆꯦ ꯑꯁꯤ ꯊꯝꯖꯔꯤ ꯑꯥꯏꯇꯦꯝ ꯅꯝꯕर 5 सी श्री जॉर्ज कुरियन ꯁꯥꯔ ꯑꯗꯣꯝꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯩꯍꯥꯛꯅ ngasi table da ay giming gimaka dala kleba sa number 5 ki revised list of business ki chase in thamjari item number 6 Master Chief Sir, I have now Rajya Sabha report Disaster Management Amendment Bill 2024 asi Lok Sabha na semdok laga pass out ne thamjari adana I have na tawgadaba adu Amendment Bill 2024 Lok Sabha na pass out pa adu ne thamjari aduga Rajya Sabha na semdok laga irak pa adu ne thamjari item number 7 Dr. Amar Singh Kakamajir Speaker Sir, Adom Gaya Bayaraga, I Hagna, Thamjari, Hindi, Amadi English, Ani Makta, Makade Lairiba Committee on Public Account 2024 Gi, 25 Ki, I give me Makada Lakli Banga Revised list of business ki, Sir number 7 Ki Chase in Thamjari. One report ni 19 compliance ki ni tax adu customs CYC ki ni report number 20 sina optimum utilization ki ni
18 satellite ki matang din aduga report number 21 asina project sing aduga moigi government gi fiber gi aduba akanba grade ki matang din thagachari sir. Item number 8 Sri Ganesh Singh ji ka speaker sir ayangna thagachari aduga thamjari ai house ki table da statement aduguma statement akogi action laingang na pakhat ki ba aduguma thaudang digi matangda masi hindi amadi English ki version ani makta thamjari. Mari suba report Hindi amadi English version da recommendation aduga observation gi aduga matang da report adugi matang da ni housing aduga urban affairs ki standing committee gamay laina bani masi 24-25 ki aduga demands for grant ki matang da ni masi Minister of Housing and Urban Affairs ki matang din masi ki chairman thamjari thagachari sir. Item number 10 Sri Dr. AV Akoijam adamgi ayabalauraga ige sugumba report asi standing committee on education women children youth and sports ki aigi mingdi makhar lagle ba sir number 10 asi ina thamjari che asi ngasi gi order paper gi ina ahambana 363rd report ni demand for grant 25-26 ki ni Department of School Education aduga Literacy Ministry of Education ki makhada ni aduga ani subadana 2064 report and demands for grant 24-25 ki adugumba ni masina Department of Higher Education ki makhada ni thagachari sir. Item number 11 Sri Pala Joshi sir adum gaya balauraga aina statement ama thamjage recommendation second report ki adugumba adu amuk ana thangkana bagi damaktani masi demand for grant ki matang dani renewable energy ki ministry ki makhadani. Item number 12 Sri Raunik Singh I have nadam gaya balaujaraga recommendation mi amada amuna tawina bagi damakta hajari railway ki damaktani masi masigi demand for grant 2024-25 ki makhadani masi Ministry of Railway ki makhada samjabani masigi statement asina implementation tauna bagi damaktani aduga report yar khuding mark se aina fajana hapchanjari aduga ayhangna same ne masibu fajana examine ba haijari kai khonji ba member 0 hour se khwaidigi maru oiba mayamgi maru oiba dugi damaktani masida subject ke ama yawe modde athuba duga mayamgi aruba nattaba aduna sigumbai leina base sigdamakta khatang thangat pirau thagachari speaker sir Sojalalji asi yamna afaba mawngda haibirabagdam thagachari aikhoi gi mafamda ithai laukhong gi damakta longmi singna duki mati khudongthiba mayoknari dudi Vidhan Sabha da 500 crore gi senpam ase sisinakre anubu sabidabana maram oiraga canal sing asi hojiki longmi sing asi ising phangdana laire aduga ising asisu boka chakya chandol aduga mafam sing se chatli aduga sidalum puthokre aduna maram moraga sigi district asina ising phangnabgi damakta hoji yamna mathau tai Mijapur gi lonna ba yum lonna bada aihakna masigi thabak se paikhat pinna bagda haijari mas 50 lakh ki budget asi asiga loinana aina aigi longmi singda khudongchaba phanghanabadi hotnari hi machada tawraga khoina hola kai sing asi moida piri bhangalibani aduna chahi humpu asida ising phangdriba ase phanghanbina mukta ina haijari aduna bandida ising phangnabagi damakta ina
yengsanbiu haijari. Number 2 Delkar kai kumajari by speaker sir adomna aibu marui ba issue mathangkat na bagidamta tanjapi ba bagidamta thagachari sir adom ki kuthangda ahak na masig house du thagachari maduda ki constituency da Nagar Haveli da khungangin lamda lambi gi thudung chada ba yam laire lambi sing se aduki matik phatre dug lambi sing se hujik sa da na lairi saba hob solution de aduna Sapulation da basing asina accident nong mada anirak tidam thokli aduga asige accident sing asida kudong thiba nang ba miyo kaya amashu laire maram aduna asida nattana hawje kasi upun thang bagi atugumba awaba masu mayok nari miyo sing asige haksel gi pibam da shu yamna masina kudong thiba nang halle lambi thong kudong chada bada maram oiraga tourist mafam chatpa matam dasu yamna kudong chada ba laire aduga angang singna aduga thabak tong mi singna office ta aduga school da matam chana yobu sungam dare member sing tang bagi aduga thabak taw bagi tam ta khalaga ehang na department sing asna instruction pv duna ya mathu bada lambi thong solution da ba se ge matang ding sin bin badam ta haijari yamna thubada mi sing asina accident thok to na bagida magta ina haijari yengsan binna bagida magta lepi ganu dugo wa maning dangang be ganu adumna wangang bataw be ganu wangang ligi matam da member na wangang ligi matam da kanam ta maning da wangang be ganu Mukesh Rajput Hagachari speaker sir adom na ay buwangang may tanjapi bibigid magta sir ako'y kunin mo naghangi madudi ako'y gilay ba sida nupi sing si ako'y nalali ba ni mako'y sa dugo mati wang nathangkali sa natan dharma da nupi sing asi lairin binahay na ako'y na lauri ba ni adugumba matam kaya gimamangdagi ako'y ginayandra Modi ji na sakti parak padagi adudagi nga si pao bada nupi singgi ijat kita magta to mako'y wangat hangkat na kita magta maruay ba tabag kaya mapagkat kare tabag kuding mga project kuding mga sina nupising bu he na matik mga tohan na kita magtaho na ri adubo sir Prayagraj High Court ta how kiba matam kaya adagi statement na ma piki just na madu zupang masipaw ba ya da lai masita sin har kita yung sin bagi mathok tay na khali High Court ta phaw pa suman taw ba sini nungai jade makuni statement piri ba do karam mano ha matamda khuding mag mipung khuding mag asina yabam thok pani aduga karigumba ada mathabak taw butaragadi maha adu ain gi mating ain gi khuthang dagi maha ado nandi phangani na habani adubo karigumba just sing asina sigumba nupi sing da magta comment piba matam dadi maruay na nupi singi masasok pa aduga nupi singi piron singbo amot pamiyeng na yeng ba aduga amot pamong da aran ba miyeng na yeng ba habi sa nupi singi piron singa sibo aduki mati aran ba amani masiyam na ikay ni ngay itong do amani mahang na sigumba wahi kaya am hai ki adugi thokdok adu thokpa matamda aduga maruina nupi singki ijat khumgong na ba matamda miyoy ahum laiki nupi amagi ing tapagi kudong chaba lauraga adugu thabak to pangthokhi bani thokhi bani haina khali tractor da lakpa miyoy singa miyoy anina nupi macha do na kappa do makhonta badagi kan babudingam khibani adubo makhuigi nongmai do paraga aran ba miyoy singa do chen khibani complaint na ma file taw khibani
judiciary da Allahabad High Court ta aduga just aduna statement ama pirakhibani aduga statement just ge statement na to aina horpada haije khibaga loina na adugi mating nungai jade thamoi soi aduna asiguma myoy singa se nupi sing na tori base makhoina handana khalli base just pauba su lalena haije ga dabani asiguma thodok singa se asi thoglakpa matamda kanana khangba ngamgadoribano aduna aina minister da haijening ba se asiguma mayam sim eng changbiyu khanbiyu aduga asiguma statement just na directly ba se asi shuya ya zaning de aduna masi damakta kariguma thabak paikhat phiyo aina ina haijeri aduga aina yamna nungai jade aina masi minister de khanga pamjai kai commercial minister Nagiji Aika Thagachari, Aika Majority Chairperson, Madam. Madam, I have na I Telangana the lecture bani. Adila Bategi, the Chairperson, Chairperson, Madam. I know me, Amtana, Habidra Baba from Kra, and Thangachage, the tribal Jaga, Sida community constitution ki schedule gi wang mada community ama hantan yeng bagi matang da haijai ge constitution gi 5th schedule da yawri ba di kumba community ama gi matang da naina haijari ba si 50% de gi heng ba tribal gi mio missing asi se lai ribani adagi khungang adu da 5th schedule da changada bani makoi hoje bu chandana lairi I state Telangana se mamang dade mase Andhra Pradesh orambani matam dade ki hawraga ngasi phawbada Adilabad Telangana ge Adilabad ase ngasi phawbada khungang gi miyoi sing aduga scheduled tribe ki community ki miyoi sing ase asina Langak ta recommendation nama dum thaza khibani 5th schedule gidamak ta adu bohojik phawpada sahi kuntra ase dum pallaga lakle aduna ahang na adum gi kuthang de ge Langak ta hajeningli sigi tribal gi khungang ase aigi state ki ase 5th schedule da chanbiyo na aina haijari aduga Langak na masi dam de fireb lawbiyu Sriraju Rai ji Thagachiri, Madam Chairperson. Aina aibu mayamna khanbira khiba adugi heng matam dudagi aina aigi jaga gi railway gi matang da aina tongwa kalaga lakhi masida train gi facility laite adu MP khala matung dadi MP sing asigi masi mathau na aina khalaga aina haijabani akhoi gi awaba sing asi uraga MP sing asina kamain tawdane MP sing asina akhoi ji pulap oina saw khale na hairi bano How kiba matam dasu railway budget ta ina hijack khibani adubu minister na masi tabir bataraga di aina amukaso ina hijari minister na railway minister na amukaso masidam iyeng changbi nabidam ta ina hijari ai gi jaga asi gidamakta aina laingak te gi thaja base kariguma kharadi masim iyeng changbi na gidamakta ni kariguma thabakara pangthok pina bagidam da ina haijari base aina matam do dadi shama ga tawna haijak khibane do hausa ina haijari constitutional position light ba mi aduna di railway officer sing asina sigmo thabak sing tawri aduga press conference chu tawri aduga MP asin maral siri masih nga sige dugumba mawang mataura minister na ako na press conference tawi railway platform da tasing na adobo masiyam ikai ningay ni aduga yaning de railway minister na sigumba akhoi gi problem ase yamna tuna solve to bibad mathok tai press conference asi makoina ain ya ta bamawong da kamai taw dana si taw hanba ya halebano aduna ihang na masiya zaning de kai khum najari ba member Thagachari Madam Chairperson Vidya District Maharashtra da Vada Gondia Nagpur Anuravati Haiba District Singhasida
power community asi yamna masing yamna lay 20 lakh tagi hen ba muising asida community asida lay ribani oyar boyar power hydro community sing asi kudong chaba OBC ki kudong chaba phangli adubu central ki list di makhoi asi yauhande Maharashtra ki langak na power hoyar arwana chingba mafam sing asigi community sing ase chalhan bina chalhan ba mathau tai masita sing na Maharashtra langang nasu pukhalabani 2024 October the National Commission for Backward Class ki class na su masigi damakta haijabalai khrabani masle community 14 asi Central OBC list chanki masi akhine thaja ki ba proposal ai dunia dubo pravar hoyar babar har baching asidi community 14 asi hojik phawba chandana lairi anduna masi community sing asi su community sing asi ki naha sing asi kurung chaba to phajana phangdare laik su tambada su phangdare aduga thabak te su phangdare aduna maram oiraga masi community sing asibu central list atu matam da chalhan bina ba haijeri Thagachari madam aina pukacharake house asigi discussion tawbada athuba matamda khananabagi damak hostel facility watpana maram oraga Delhi University College mayam amada thoi basida satra mayam amana senthum watpagi awana mayam ama thengnai maram aduna makoina lanai gi oiba housing da busy housing da laibana maram oraga moise chaba thakpada phattaba mayam chabana maram oraga ana layeng anayo mayam nangbana awana mayam ama nange maram aduna satra singsina makhoi tammiba course adu loisanba ngamdana anayek nangbadagi mayum handuna layeng bangamdabana yaunare maram aduna Delhi University se yamna mangjil thaba achauba phaba institute nama oina masina afaba thodang lokhat piraga sigi matang sida yengjan biraga sigi university sida hostel gi facility je hengat piduna magi satu sinsina laibada hena nungai na ba laipam sembiraga mogi awabadu natana makoi sibu mogi awabadu ubada natana makoi gi hena masama u phaba naha ma thamnaba aduga tungi yumbi afaba semna nabagi dama satra magi phambam tokpa hagadu phangalaga quality education si phanganbiyo Ikai Kumnachariba Sri Suresh Gopinath Mahatraji, Thagachari, Chairperson Madam. Aina Hiramadu da Wangang Jage, Vivendi City Marilenana, Aduga Nagnabada Laiba, rural areas in Sidak Marilenana. Indira Gandhi Rural Hospital Sabiu, Aigi Sub District Sida, Aigi Lok Sabha Constituency Sida Laiba, Vivendi Sida, Aduga Sigi. Sigi manak nakpada khungangi praja se IT laktagi helibani aduga makhoida lairiba phiba masina phamung chama leiba hospital ma saba yabagi matik chabadu lairabani maramaduna sigi matang da thabak paikhat piduna Madam Chairperson karigumba hana chama ga train toy sit lerambani aduba hujikti masi anoba sit maudraga nipan hangdokpa yabaga yaba pikhrabani masi ahangba 166 lairibase masigi ahangba singsigi damak administration jina ayabado bibidre maramaduna sigi thabak singse phangdre sigi praja singsida maramaduna aina yam nolongna haijaningi madudi hariba district hospital sida masi district hospital na semdok piro aduga praja singduna magi haksel gi mateng singdu phangba ngamjanabagi damak thagachari madam Sigi house sigi puning adoi chingchan jage madudi online betting amadi online gambling je masing yam hengalakpana maram moraga mi mayam amagi punsi manghale madam irai laina sigi platform sing irai laina phangbasina sel thum ge awana mayam ama nangle wakhal ge balaina nangle sina atma ghat taunana bagi achauba maram ama ohelle satra sing makoina thawai yauna larik tam gadabasina makoina yamna laina sigi hainabisida yausanduna sel thumge awaba nanghalle
amadi makhoi hak masa mau phabagi changda kai ba thokale satri punsi manghale maram aduna madam thodok mayam ama thokre mi mayam ama yamna hen ba khongtang lokhatpa makhoi gi sum ba thabak si tawrubadagi sina mina udaba jaga mina khangdaba jaga da thabak tawduna illegal loiba drugs sing sina duna sum ba thabak sing sa chang padagi punsi mayam ama manglabani sigi betting gi kano se thabak sing se mina udaba sarukta sina bana maram oraga masina aran ba mayam ama tawre हाइब थबक सिंग से नियम चुमना सेमदोक पियु रेगुलेट तौबियु मरम अदुना आइना सरकार दा तक्सन जनिंगी मदुदी सिगी मतंग असिदा याम थुना नियम अमा सेमबिरगा सिगी असोयबा लैरिबा मचा मचा मयाम जिबु मेंखत पिदुना अदुगा सिगी असोयबा गेप सिबु मेंजन बिरगा सुंबा पुंसी मांगबा सि थोन बिदनबा अदुगा अखतनबा टीम अमा सेमबिरगा साइबर क्राइम डिपार्टमेंट गा तिनरगा सिगुंबा थबक फतबा सिंग से तहनदुना लेबाक सिनबा थुंगना प्रजा सिंगसिदा खंगन बिदुना सिगी फतबा सिंगसि खंगन बिरगा अफबदा पुबियु थागचरे मैडम कोडी कुंडल सुरेशजी थागचरे मैडम आइबु सिगी मतंग सिदा पब्लिक इंपोर्टेंट मैटर की मतंग दा वांगांग नबगी तंजाबी बगी दमु केरला की मतंग दा मैडम केरला दा लाइते शेड्यूल कास्ट की मिनिस्टर अमता लाइते स्टेट कैबिनेट दा मरम अदुना सिगी कम्युनिटी से याहन दबसे सिगसिना स्टेट की पॉपुलेशन जी परसेंटेज चाउन कल्ली बनी मसीना सरू प्रजा सरू खर जे तोंगान तोंगान बा चैलेंजेस में हम थेंगना ले कॉन्स्टिट्यूशन ना पीरिबा मतिक चाना ग्रुप खुदिंग मक मौचिलो हाइबदुगी फिबम अदो अदु सिदा मपुंग फांद्रे मरम अदुना प्रजा सिंग सिना आइन कानून सेमबदा मखोइगी थौदांग लौद्रे केरला दा लेरिबा एससी की कम्युनिटी सिना ऐतिहासिक ओइबा मोंगदा मिचंग मिखाइ नाइबा हंथदुना येंगबा मयाम अमा थेंगनदुना लागलिबनी मखोइबु चौखननबगी दमक खोंथांग लौबदा थौदांग याबदा खुदोंचाबा फंगद्रे मखोइगी फंगफम थोकपा कैबिनेट ता लेगदबा मखोइगी हक अदो मखोइना फंगद्रे सरकार अदुना मखोइसिना रेडी ओइद्रे हाइबा मोइगी असोइबा सि सेमदोकननबगी दमक रेडी ओइद्रे मरम अदुना केरला दा एससी की कम्युनिटी से मौचिन बयाम वाले मरम अदुना एससी एसटी की छात्र सिंगना थेंगनरिबा सिंगजों हाइजगे एसटी ना फंगबा मैट्रिक लोयरगा फंगबा पोस्ट मैट्रिक स्कॉलरशिप सिंगजे सिसु फंगद्रे छात्र सिंगसु मतेंग पे पांगनबगी दमक मखोइना अवांग थाकी माहि तंबा मतमदा छात्र लिसिंग अमा मखोइना हक की फंगफम थोकपा ओइबा सेनफम अदो फंगबा ngamdre सेनगी मतेंग अदो फंगद्रे सेनगी सेनफम अदो कक्थागिबना मरम ओरगा तोंगान तोंगान बा फंड मयाम अदो struggling to pay their ST की छात्र सिंगना मागी ट्यूशन फी अदो पीननबगी दमक माना ngamnaba मोंग द होनजरे हारिबा छात्र सिंग असि सेल थुम वाबा इमुंगदगी हौरकपना मरम ओरगा मखोइगी स्कॉलरशिप सिना मखोइगी अमतो गाइबा हौरकफम मतेंग हौरफम ओरिबनी मरम अदुना मखोइगी सिगी स्कॉलरशिप सि थेंगना पिबिबसिना छात्र सिंग असिना फंगदबा मखोइगी फंडामेंटल राइट टू एजुकेशन से सि फंगंद्रे मरम अदुना केरला की सरकार दसु अमदि मयोलेंगा की सेंट्रल गवर्नमेंट दसु इन तक्सन जनिंगी मदुदि सिगी सेंफम काइथगदबदा स्कॉलरशिप पिगदबदा थेंगदरिबा से मसिबु यांखदन बिदुना एससी एसटी द पीबा सेन की मतेंग अदु याम थुना फंगन बियु अदुगा सोशल जस्टिस अदो सोशल की ओइबा अचुंबा वयल अदो अदु मखोइदा फंगन बियु मसि कॉन्स्टिट्यूशन न पीबा हक अमनी मसि एससी कम्युनिटी की छात्र सिंगसिदा मखोइना लेलेसु की मतेंग फंगदबा अदो एससी एसटी की छात्र सिंगदा मसि फंगनदबा से यामना अचौबा रानबा मनी मरम अदुना दिल्ली की गवर्नमेंट अमदि केरला की गवर्नमेंट ना मसिबु यामना नाथाई बिरे मिचों मिखाई नाई बिरे एससी कम्युनिटी दा मसिना बिआर अम्बेडकर दा इकाई खुमनबा उच्चबा ओइना इंडिया कॉन्स्टिट्यूशन की मपा ओइ बिरिबा सिगी मतंग सिदा यंगजबियु थागचरी स्पीकर मैडम आइबु सिगी मतंग दा वांगांग नबगी खुदोंग चापिबगी दम ruling gi lenga asina masina power da la ma tamda aikoina ure madudi tongan ba semdok pa mayam ma ure lebak sida banking sector da akhatna na lair basing se makhoi sing se banking gi system da yahol abani aduga
makoina IBC capital recapitalization DICGC insurance sigi matang sida hengalakpana maram oiraga sising se aikoina dum panduna laibani maram chahi lising ani ga kunma thoida insurance scheme sing mayam se sida aikoina semdokpa ma puthokcharakhi maduda 5 lakh rupees pawe hengalakhrabani aduga maduna maram oiraga chada Manipuri pangi lebak sigi bank da pesa thamba kangbu se makoina insurance mayam ama yauribani adubu UPA gi matamda ek sigi matung ina insurance se bank se liquidation tawro matamda pirambani aduga masi phangbada chahi mayam ama changami masi process solution bada adubu akoina masi soyhandribani madudi masigi akoina amendment tawbasina masi soyhandre madudi numit maudra ni gi manungda pishan ba se akoina soyhandrabani aduga adugi matungdagi ahong mayam laabani madam cooperative banks ta laiba asida lakh crore da pesa thamaba mi masing mayam ama laalabani yam ahan orba mi yam lairaba mi makhoi phawbada lupa lakh manga dagi hena thamba halching insurance da piba premium je deposit sinida makhoi na pirakpa pesa pula badugi aduga makhoi na phangiba insurance na lakh manga phawdane aigi constituency da chairperson madam Guru Radhabenda cooperative bank sida depositor lising lai adubu DICGC 2021 sida semdokpa lakpadagi chadra humdrani pande masigi depositor sing sida makhoi paisa je handanong phange adubu chada kunipan kumapande ahat norba praja sing sida makhoi paisa phangbada awaba thengnari maram aduna ikai khumnajariba finance minister da aina haijaningi madudi loinana corporation minister da sigi matang sida DICGC sida semdokpa amaga pubirau aduga sida makoina phangpham thokpa insurance cover je makoina deposit tawribadugi full amount da phangan biu aduga ani subada masi matam chupada masi chadhan biu madudi makoi se 35 sahi sudringai da yahan biu aduga NBFC gi matang da mu NBFC sing sida su masigi scheme se chadhan biu masina praja gi thajaba do banking sector da hengalakani aduga corporate sector gi banking da praja na hena pamnarakani thagachari Sri Dr. Sanjay Jaiswal ji ikai khumnajar ba chairperson madam somgi mateng laujaraga ai somgi pukting chingsen janingi Jalparan sugar company gi matang da sugar mill gi masi national textile corporation gi makha da leibani aduga textile ministry gi makha da leibana masi Champaran sugar mill gi makha da leibani asoiba khara laikibana masi crore ani da yonkibani miyoi khara da aduga si factory se akhoi thupsa makoina thupchen ba pamle maramaduna Patiala sugar mill je handana mu hinganna ba honna khidre maramaduna textile minister daina matamdu textile minister da Smriti Irani no oreme matamda magna sigi mill je 2021 da handana mu chana ba honna birami makoina maduda ai bache ma bijin duna sigi sugar mill je hana gi miyo sing duda mu halan khrabani adu tawraga su sigi mill je hauji phau ba chana ba yadri sugar mill je chatpatia sugar mill je su masisu yonge taromane adu ba khoina madu oyan kidre National Textile Corporation na masida subsidy pi makhoi makhada leibani maramaduna textile minister da Bihar dagi oriba sigi taksuputia sugar mill je sigi damakta ina taksan janingi madudi masi praja singna yam thajajabani ai constituency da leiba prajana ai makhoi gi maithong oigadari sigi mill jina sigi mafam asida chatpadi sugar mill jiju sibu handana semgat piduna sibu chatnaba yahan biu adu lomi praja singna tibu sini matena hawan biu ikai khumnajar ba speaker madam aina house asigi puning adu chingshin janingi madudi Lankapuri yatra gi matangda chahi khudingi pangthokpa Daspala Noila district ta pangthokpa Odisha ge masigi numit 13 ni gi kumai ase Ramnavami dagi hawraga pangthokpa masi yamna phajaba culture gi oiba thauram amani adubu Ramayan gi sarukta gi lauthoaga masina kunthraga
manga feet wangba rabongi saktam maithari bagi saktam sida masina masik 1805 ta masibu chawkhatuna King Krishna Chandra Bhandarna haiba thauram mase yamna chawba cultural tradition amda onthorabane hojikti masina mi lising la halibani masigi thauram masida masigi itisik oiba maru oiba si khangbiraga culture gi oiba ina khunba si khangbiraga culture gi minister da ina haijaningi madudi sigi matang asida cultural recognition ama pibiraga sigi Lankapuri yatra sida pangthoi ba Ramlila gi festival je sibu cultural heritage gi festival ama ina pangthok piduna masibu zawkhalan biu aduga ina masiso haijaningi madudi sida sel gi oiba mateng pangbiduna sigumba matik chaba akhanaba event sibu mega festival ama onthok biduna masida sorok semgatpa sanitation gi semgatpa pibiduna mafam masida chawkhat alaga atopa touristing lamkoiba missing yokhatuna mayam langnaba sembiu adoi bada aina haijaningi madudi masigi kumai asibu national amsung international gi kumai singda yahollaga Odisha gi cultural heritage ta yahan biu sigi matang da cultural minister da si taksan janingi madudi sigi akhanaba amat ngairaba kumai asibu cultural heritage ama masak khangbi nabagi dama Sri SS Zamir ji Thagachari madam ai buwanga nabagi tanjapi bagi dama aina masigi aga south da pukhachaningi madudi hanagi prime minister Bajpayee na haibiramba lisingani ga taratarukta highway number Kungamapan masi haudok pirambani Dimapur dagi nagina Kohima phawbada masi nifuni thoi shupna nipan taruk kilometer sanglibani aduga sigi damakta kaithakhiba 1 2 3 package se masi singani tara taruk tagi haudokhi bani madu loiram gadabani masi loiram gadabasi March ki tang kuntra mathoi lisingani kun mathoi da loiram gadabani adu madam mahariba project ase masi ahan boram gani sigi matang sida Nagaland da len mari leiba lambi sabagi project se adubu hauki ba chahi mari asida masi thengda duna thamle loina na Dimapur dagina Kohipa Tochuma Levi Gate bypass lambi ase masi 39.3 2 lane laiba lambi ase masi national highway original watsagi samnagadori bani aroi bada Kohima Nagaland dagina Imphal phawbagi highway road ase masisu yamna phibam sokpa phibam da leire maram aduna nangi mateng lojaraga aina haijaningi madudi karigumba road amasung transport highway communication ki ministry na sigi project sibu midyang changbiraga highway sibu loisan biraga 2016 dagi haurakhiba project se hojik phawbada loisandana leiriba 2021 da loisalamgada bada hojik 2025 yaure chahi mari hena thengdare haiba thabak se yamna thuna loisalhan biu matam yamna changhan dabida thagachari madam ikai khumnajariba DM Pratirajan ji Kurumjari Chairperson madam private education institute na yam maru oiba thodang ama lewi leilai sugi matang da preschool dagina PhD ki program da private institution da tammiba chhatra gi mayam tambase sina aikhoi leba sida leiriba private institution gi maru oiba du khange private education na piriba India gi leiriba leilai sugi phiba masi mateng panglibani aikhoi gi private institution da leiri basi 18 point GST lawbagi ure private institution da tuition fee da 18% GST lawi aduga private institution na lawba coaching center sing vocational training the private tutorial sing jina GST 8 chada mai phu lawri bani sina utli sida yauri competitive exam gi coaching JEE UPSC na chingba exam sing jida distance education private online platform
ꯁꯤꯁꯤꯅ ꯆꯥꯗ ꯃꯔꯐꯨ GST ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ GST ꯁꯦ ꯂꯧꯔꯤꯕꯅꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔꯒꯤ ꯑꯟꯁꯔ ꯁꯤꯠꯀꯤ ꯁꯤ ꯃꯌꯥꯝꯁꯤ GST ꯃꯅꯨꯡꯗ ꯆꯜꯂꯤꯕꯅꯤ student mahiroi sing da catering services phangaliba sigi mathak ta chu cha da ta ni pan GST asi lauri rental gi ai mathak ta chu adugumba GST ta ni pan transport servicing da chu GST manga masida private institution sing da thambiri ba sigum GST asa yamna tamthiba amasung yamna mathong oktaba amasung kunaida sotauraba singda aduki mati masina awabo hele masina maram oidana mahiroi kya marumda tuition center kya marumda masida awang bathaki mahai tambada masina yamna pungning thaugatpa thaudaba oire masina amna khudo masina private institution sing ase GST cha da trani pan pi ba se yamna khudong sa ba nate Dr. Sharmila Sarkar ji Thagachari madam adonge yamna maru oiba thaba mad puning chingchan japami Ras Bihari boss ase नागरिक याम सिंथानिंगाय ओब रिवोल्यूशनरी अमनी भारत के निंग तंबगी मतमदा दिल्ली कन्स्पिरेसी की मा अदुगुंबा मा की कोक तगी मधु पांगथोखिबनी मसिना भारत लॉर्ड हार्डिंग ना इंडिया दा पालिंगे मतमदा अदुगु महागना जापान दा भारत तगी ब्रिटिश तांथोकना बगी दमक महागना लुचिंखी नेशनल आर्मी एंड INA मधुदा कोनहंगदा सुभाष बोस ना लुचिंकी आजाहिन राजबिहारी बोस ना मसी हौदोखिबनी जापान के लैंगांग अजु लिसिंग अमगा समापन निफु हुमदोइदा मसी ख्वाइदगी वांगबा अदुगुंबा मिंगचत अदो अदु मिरमगी नुपा अमादा फंखिबदो महागनी राजबिहारी बोस असे मे कुनमंगा लिसिंग मचनीपान मरिफु हुमदोइदा गौरमान डिस्ट्रिक्ट तपो की आईगी पार्लियामेंटरी कॉन्स्टिट्यूशन की आत्मानपुर बो असे भारत लैंगाक्ता सुमना हाइजरी महा की मपापु के लमसिंग असे हेरिटेज की लम ओइना लाउथोकपिनबो हाइजरी मसिंथा निंगाय ओइबा लम कोइबो सिंगी मदु पंदुंगफम ओइनबगी दमा निंग तंबा फंगला मतुंगदा महा सीख्रब मतुंगदा मांगोंदा लेमजनेंगा ओइबा मिंग पीबी बतंगाई फदबा लै मसी पुंगनिंग संगना ताबिनबा इन लैंगाक्ता हाइजरी मनी जयसवंशी यार में थगचरी मैडम मेलम फेब्रुआरी 13 लिसिंग अनिगा कुनगा मंगादा अगस्त हाउस असिदा अयाना हिंदू की मायोक्ता असुगुंबा ओ नैबा से झारखंड की मतंग आइना पंजकी लैंगा की पुंगनिंग चिंगजिनसगी मदुदा दुर्गा पूजा शिवरात्रि असिन सिंबा थवों के आदा नुंग हुंजनबा सिना असुगुम हिंदू की हराव कुमय असिदा असुम चथखिबा से मधु रामनवमी की प्रोसेसन हजाराबाग की झोंदा चौक चतखिबा सिदा मस सदथना गा नंगनै मसीदा हजाराबाग की मनुंगदा मसीदा अखन्नबा सुम कम्युनिटी की मियोय कांगबु खराना मसी रिलीजन की सखिबा खोंगसर असिदा नुंग थावदना पुलिस तरा मसीदा सोकी एडिशनल DSP कलेक्टर सुयाव की मधुदा झारखंड की लैंगांगना हौजिक फावबदा मसीगी मलेंगा असिना नुंग हुनबसे मसीना कमाइना असिगुंबा ओइरि फिबम असे कंट्रोल तौगदम हाबसे लैंगांगना करेमाइना थेंगनारिबनो हाबदो खंगजबा पामी आइना लैंगाक्ता हाइजरी मसी अमगी मरक्ता संगदाइनबा पोरकनबगिदमा मसी DJ ना चिंगबसिंग असे थिंगनबगिदमा
ꯊꯤꯡꯒꯗꯧꯔꯤꯕꯔꯥ ꯑꯩꯅ ꯊꯤꯡꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯂꯩ ꯃꯁꯤꯒꯤ ꯅꯨꯡꯁꯤꯡ ꯊꯥꯔꯤꯕ ꯑꯁꯤꯅ ꯃꯌꯥꯝ ꯌꯥꯝꯅ ꯁꯣꯟꯈꯤꯕ ꯂꯩ ꯑꯩꯍꯥꯛꯅ ꯃꯌꯣꯜ ꯂꯩꯉꯥꯛꯀꯤ ꯐꯣꯔꯁꯁꯤꯡ ꯑꯁꯦ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯍꯥꯏꯖꯔꯤ ꯔꯥꯝꯅꯋꯃꯤ ꯍꯤꯟꯗꯨꯒꯤ ꯀꯨꯝꯍꯩ ꯑꯁꯦ ꯑꯗꯨꯒꯨꯝꯕ ꯊꯣꯛꯈꯤꯕ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯤ ꯑꯁꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁꯦꯁꯁꯤꯡ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯍꯤꯟꯗꯨꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ इकाई खुमनरिबा मैडम चेयरपर्सन खुरुमजरी लौ सिंगुबा इसी अखोइगे भारत की यांगलेन सरुनी अमसुंग मसीगा पोसै थादोक थाजिन तौबा हाइबसिसु मसीगे डिपार्टमेंट गे मनोंगदनी दामिनात नामर कलिस असे अदुगुंबा ट्रांसपोर्ट सिस्टम संगग्री सेलम असे यामना फावरबा ट्रांसपोर्ट सिस्टम ने मियोय लाख कया कया मदुदा लोरी सिंह अमसुंग पोट पुबा गाड़ी सिंह अमसुंग एलपीजी की लोरी सिंह नंबर यामना लई अनुमकन एरा सिदा मसिगी लोरी की अदुगुंबा बॉडी असे अतोप स्टेज थंगनबे स्टेज युमलोनबे स्टेज तगी लई बसे ममन लई से ममन हेंकलई मसीना मरम ओइदन मसी यामना थेंगदै मरम अदुना ऑटोमोबाइल पार्क असे नमक्कलदा लिंखत पिनबा आइना हाइजरी मसीना पो लैथोक लोसिन तौबदा तामिनादुदा यामना खोदोंग चांगने सिरिचुंग कोंदा अमसुंग नार्मकन डिस्ट्रिक्ट की मनुंगदा मसीदा अनौबा बोरवेल लोरी असे मसीदा मथौ तौरी मसीगी मफम सिदा नामक्कल ऑटोमोबाइल पार्क असे लिंगत पिनबा आइना रोड ट्रांसपोर्ट मिनिस्टर दा आइना पुंगनिंग चिंगचिनजरी सही असी चलिबा सही असी दा लिसिंग अनिगा सुमना कुमंगा एलपीजी ट्रांसपोर्ट टेंडर सिंग असे असिना मरम ओइदुना गारीगी मपू सिंगदा यामना खुदोंग चादबा थेंगनारे असोइबा मा लाइब लिसिंग कुमंगा फावबगी फाइल पीबा ताई मसी लिसिंग अनिगा सुमना 53 दा लेपखिबनी डीजल की ममन हेंकलबा फावदा मसीगी ममन असे होंगबा लैते हौजिक फावबा मरम अदुना एलपीजी की गाड़ी सिंग असे मथौ फजना पांगथोकपा ngamdre मरम अदुना मरी लैनाबा मैनेजिंग डायरेक्टर सिंग असिदा हाइजरी मसीगी टेंडर की मवोंग असे लाइहन बिनबा हाइजरी मसीने एलपीजी लोरी की मपुसिंग आंध्र कना तेलंगाना कर्नाटका पोंडिचेरी मसीगी मसीदा लैबे लोरी की मपुसिंग असिना लाउथोखरे इन डेफिनेटली स्ट्राइक तौनबगदमक लाउथोखिबा लैरे मरम अदुना मसीगी स्कीम हौदोकपिनबगीदमक्ता आइना हाइजरी इकाई खुमनरीबा चेयरमैन मैम राजस्थान की मतंगदा अहागना मोदी जीबू अमसुंग भारत लेंगापु थागसरी राजस्थान के मैकेदी के आगे कॉन्स्टिट्यूशन जालो सरीदा दगिना नेंग तादब नोंग यान मता मरमना लाइनोंगी सिंग असे अदुक्की मति हंथखरे मरम असिना बोर्ड डिस्ट्रिक्ट असे याम साथीना सोहले कोसला कमिटी की रिपोर्ट की मतुंग इना लिसिंग समापन हुपु मंगादा राजस्थान अमसुंग गुजरात की मसीगी ताइनबा सिदा मदुदा दाम असे सागतकदबनी लिसिंग अमगा समापन हुपु तरुक्ता गुजरात की लैंगाकना इसिंग एनबगे एकोर्ड असे पाइखत की मसीगी एकोर्ड असिगी मतुंग इना गुजरात की कनर दामदा मदुदा इसिंग असे पीखिबलै मसीना नर्मदा की इसिंग असे मदुदा पी मरम मदुना नर्मदा की इसिंग असे केरला डिस्ट्रिक्ट के मनुंगदा मदुदा मद एकोर्ड की मतुंग इना नर्मदा की मखोइनी इसिंग सरुहुम थोकपगी अमा असी जलोर द पीब तारमी राजस्थान की मनुंगदा मसी यानखिबगी मतुंग इना मसीगी इसिंग असे
ꯂꯤꯁꯤꯡ ꯑꯅꯤꯒ ꯁꯨꯞꯅ ꯃꯉꯥꯗꯒꯤ ꯊꯥꯗꯣꯛꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯗꯅ ꯂꯩꯔꯤ ꯁꯨꯀ꯭ꯂꯣ ꯀꯦꯅꯥꯜ ꯑꯁꯦ ꯈꯣꯡꯂꯝ ꯑꯁꯤꯗ इसिंग असे समुद्र फावबदा मसी सर्वे असे राजस्थान की लैंगांग ना मसु पाइखत खरे हाउ की बसई कुंथ्रा तरुक की मतुंगदा 1.3 लाख metric ton water असे समुद्र द मांगहन दुना लैरी मैडम आइना हाइजरी समुद्र द सिगुम चेंथरी इसिंग असे मसी थैरगा आइगी एरिया मफम द पोबिरक तारबदी मसी DPR से सेंबी बतारबदी थबक असे हौगनी जमाइनरी सबलपुर सिकुर आहोर साइला मसीगी खुंगंग सिंह असी मसीगी तोरेन सिना बामेर फावचेली मसी खुंगंग सिंह असी इसिंग असे थैला खोंगी दमक सिजनबा मखोगी नुति नुमि खुदिंगी पुंसीदा सिजनबा फंगबा तारबदी मदुना मफम असिदा वाटर टेबल असिजु हंदबना मरम ओइदना करीगुम्बा मतमदा इसिंग असे तोरेनगी अदुगुम्बा ट्रिब्यूटरीदगी फंगबसु यावी अदुबु नोंग तादबा मरमना मफम अदु इसिंगसु लैतरे तोरेन सिंग अमसुंग बवेल सिंगसु मपुंग मथौ तौद्रे अदु थुमी सेलबि सिंग असिना मरम ओइदुना लैबाके लैथक थंगबा लैरोनसु पुना मांग ताहले मरम अदुना अखोइना हाइजरी जमाई रिवर से अमुगने हिंकलत हलनबगी दमकता इन हाइजरी इकाई खुमनर मेंबर सिंह हाउ खिब मतम खदगी 0 आवर से लखत्ते इकाई खुमनर मेंबर सिंह दा अदुगुम लिस्ट लाइब सिंह अदो मिकु मिनिट अमगे मंग लोइसन हाइजरी किरण कुमार रेड्डी जी इकाई खुमनर चेयरमैन मसिगी खुदोंग साबसे पीबगी दमा मसी लाइफ इंश्योरेंस कोऑपरेशन एजेंसी की सत्थरी धरना की मरमदनी मसी की लोइसंग से भारत की इंश्योरेंस की यांगलेन सरुक अमनी हाउ खिब चना पता होंबगी मरमदे LIC रेगुलेटरी दा होंग खि मरमना नुंगाइतब क्या थनरे एजेंट अहान बचई की कमीशन कुंथ्रा मंगादे कुमंगा दा यामना चाउन खुदोंग चादब थेंगनरे मसी एजेंट मा की पॉलिसी पारिबसिंग अदुना सही मंगागी चाना प्रपोजन अदो हनबताय मसी अखोगी आई असि हंथब मरमना अनौ वचन पथा असिना मसी की प्रोफेशनलिज्म से खुदोंग थिनिंगाय ओइरे मदुगमत जेएनसी मियोय लाइखिदबगी असे मसीना मदुगी टैक्सेशन अखोगी चंगदब याद पोसिंग असे मसी लैंगा की अदुगुम थमलिब पांदम सिंह की मायोक्ता ओइरी आइना मिनिस्ट्री ऑफ फाइनेंस ताइना हाइजरी कमीशन कट असे अमुग हना यंगसन बिनब आइना हाइजरी मदुदे एजेंसी असिदा पेनलाइज तौबिदनबगी दमक आइना निंगसिंगजरी थागतचरी मैडम थागतचरी चेयरपर्सन मैडम सर आइना सिंधी इमा लोन दा ngangjage अहानबा ओइना लोक सभा द सिंधी की लोन असि ngangjab phangba से आइना प्राइम मिनिस्टर बु थागतचै मसिगिदमक मरम अदुना अखोगी इमा लोन असिबु चाखनबगिदमक लैंगा असिना लौखलिब खोंथांग सिंग असे मसि थागनिंगाय ओय मसीगी डिजिटल प्रोसीडिंग मंगता सेंदी की लोन असिसु याउसन बिखरे स्पीकर बु आइना थागतसै करोड़ अमरदगी हेनब मी सिंह भारत लैरिब से सेंदी की लोन असिंगांगी मरम अदुना आइना डिमांड असे हाउस असे थमजले सेंदी की लोन चाखनबगी दमक मसीदा एजुकेशन मिनिस्ट्री की मपानदगी मसी याम सिंथानिंगा ओइब खोंथांगनिंग आइगी डिपार्टमेंट असिगी मिनिस्ट्रीस सिंधी की सभ्यता से यामना कुइरे मोंजे तारो इंडस वैली सिविल अदुगुम्बा सभ्यता गुमना मसी यामना कुइरब अदुम सिविलाइजेशन मोइना मिनिस्ट्री कल्चर दाइना हाइजरी सिंधी सभ्यता चाखनबगी खोंगता खा लौखत पियु मसीदा
January kuntarukta maduda recession jhakis ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯣꯟꯁꯤꯡ ꯑꯁꯤꯁꯨ ꯃꯁꯤꯗ ꯌꯥꯎꯍꯟꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯅ ꯗꯤꯃꯥꯟ ꯊꯝꯖꯔꯤ ꯃꯁꯤꯗ ꯂꯥꯏꯚ ꯄ꯭ꯔꯣꯁꯤꯗꯤꯡ ꯂꯣꯛ ꯁꯚꯥ ꯑꯁꯤꯁꯨ ꯍꯧꯗꯣꯛꯄꯤꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯁꯤꯟꯗꯤ ꯂꯣꯟꯗꯁꯨ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯗꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯡ ꯑꯁꯦ ꯂꯥꯏꯚ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯁꯦ ꯎꯖꯕ ꯐꯪꯖꯅꯕꯒꯤꯗꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯖꯨꯔꯦꯂꯥꯟꯁꯤꯡꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯑꯩꯅ ꯕꯦꯁ ꯋꯤꯁꯦꯁ ꯄꯤꯖꯔꯤ ꯁꯔ ꯑꯗꯣꯝꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯕ ꯄꯥꯝꯃꯤ ꯑꯩ ꯕꯣꯔꯗꯤꯡ ꯈꯥꯜ ꯖꯥꯔꯣꯡ ꯘꯂꯣꯇ꯭ꯔꯥ ꯕꯣꯟꯗꯦꯡ ꯘꯥꯜꯗꯒꯤ ꯑꯩ ꯂꯥꯛꯆꯕꯅꯤ Sir, masi yamna khudong saba laitri chakhot thorangda yamna tungoina hore aikoina Uttar Pradesh ki matangde matamda Bundekangi chakhot thorang ase aigi constituency da MLA sit manga lai madugi mongda mari ase Bundekan ki manungdani Bundekan ki chakhot thorang ge damang karor manga asi kaithokpi ki aina laingak demand tauzari building gal chawkhanabagidamag tongan ba phanase pibinaba aina haizari aigi constituency jalonda masida aduguma thabak phangbagi chang ase yamna nemba maramna laingak ta haizari anouba industry hangdoktuna mioi kaya thabak pinabagidamag makhoina thabak thinabagidamag mapan da chatanabagi thorang biu maram aduda education fajana pibinabge haizari mafam aduda aduma kangnaba school college fajana laite aigi mafam aduda school maima singi thaga se wangkhanabagi damak jalonda aina haizari headquarter puroida aduda direct train service su laizade I have an issue ase sahi kyarak hanna aina haizara samvati express ase कानपुर द पुंग तरानी पान के दमकता लेपी मसी उरई फाउबा जालोन हामीपुर मसी की लम असी फाउबा डायरेक्ट सामनानबा आइना हाइजरी अखोई की राजधानी और कैपिटल का संगमनो की दमक अनौब रेलवे लाइन सर्वे रिपोर्ट जालोन की असे लिसिंग अनि गसुम तरा मरी थागरे चारोन ओरका माहुबाद अनौब रेलवे की लंबी असगी सर्वे असे तौ खरे लिसिंग अनि गसुम न त्राई थोइदा रेलवे बोर्ड तो मसी थाजख्रबनी मसी ममता बेनर्जी की मतम सर्वे असे तोगनि लालबातु शास्त्री सिंह की अदुगुम मंगलानी मसीबो मंगफाउन हनबियो हाइजरी ngasi adongge pungning chingsanjari masi aikhoida lengnaba singnaba singasing aikoi ge haksen ge lam asida makoi resources fangdana makoi lepa laitana honari ana e ki imung sik pungning thaugali makoi gi kathok liba sigi singtha nengai oiba karisu makoi gi punchi da ahongba laite makoi da nungai taba kyamarum thengnari maduda tongan ba registration process ase state coding makidamak madura chathabatai masi makoi gi damak yamna khudong sa daba matam changba kana daba thawong ke amaru mase paikhatun lairi neres Council in 2018 da Indian National Council da online system leme maduda national unique integration number launanabagi damakta matam kuina sake mada out of 96 lakh ta 12 lakh khakta phangke masigi ason basina jati asigi khwaidagi awaba piki thabak tawningba mi singi damakta salary gi matang da makhoi gi grade amasung hospital gi lairiba rule adugi matungina
ꯄꯤꯅꯅꯕꯒꯤ ꯍꯥꯏꯖꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥꯗ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯆꯧꯕ ꯄꯦꯁꯦꯟ ꯀꯦꯌꯔꯗ ꯑꯆꯧꯕ ꯃꯣꯔꯦꯜꯂꯤ ꯗꯥꯎꯟ ꯇꯧꯍꯜꯂꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯄꯤꯗꯕꯒꯤ ꯅꯍꯥꯛꯀꯤ ꯈꯣꯡꯊꯥꯡꯗꯒꯤ ꯁꯥꯔ ꯑꯩꯅ ꯍꯥꯏꯖ ꯄꯥꯝꯃꯤ ꯁꯤꯡꯒ꯭ꯔꯤ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯤꯁꯇꯦꯝꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯔ ꯁꯦꯄꯔꯦꯠ ꯂꯩꯇꯦ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯈꯣꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯅꯕ ꯍꯥꯏꯖꯔꯤ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯆꯥꯟꯕꯤꯗꯨꯅ ꯐꯝꯕꯤꯌꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗꯒꯤ ꯊꯥꯖꯩ ꯑꯃꯁꯨꯡ ꯑꯁꯥ ꯇꯧꯖꯩ ꯃꯗꯨꯗꯤ ꯍꯥꯎꯁ ꯑꯁꯤꯒꯤ ꯗꯦꯀꯣꯔꯝ ꯑꯁꯦ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ ꯃꯁꯤ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤ ꯃꯗꯨꯗꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯑꯁꯤꯒꯤ ꯗꯦꯀꯣꯔꯝ ꯉꯥꯛꯅ ꯃꯦꯝꯕꯔꯁꯤꯡꯅ ꯊꯕꯛ ꯇꯧꯗꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯗ ꯌꯦꯡꯉꯨ ꯍꯥꯎꯁ ꯑꯁꯤꯗ ꯏꯃꯥ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯃꯔꯨꯝ ꯑꯁꯦ ꯂꯩꯅꯔꯤꯕ ꯉꯥꯏꯍꯥꯛꯇꯅꯤ ꯍꯥꯎꯁ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯂꯥꯏꯕꯅꯤ ꯑꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯦꯝꯕꯔꯁꯤꯡꯅ ꯔꯨꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯕꯤꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯔꯨꯜꯁꯤꯡ ꯑꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯄꯨꯛꯅꯤꯡ ꯈꯪꯕꯤꯅ ꯊꯕꯛ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯍꯥꯎꯁ ꯑꯁꯦ 2 PM ꯐꯥꯎꯕ ꯌꯩꯊꯣꯛꯆꯔꯦ